ꯃꯌꯥꯝ ꯍꯌꯦꯡꯁꯦ ꯀꯩꯅꯣꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯃꯨꯟ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯅ꯭ꯌꯨ ꯃꯨꯟ ꯍꯥꯏꯔꯒꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯅꯧꯕ ꯑꯃꯒ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯦꯚ꯭ꯔꯤ ꯊꯥꯁꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯚ꯭ꯔꯤ ꯅ꯭ꯌꯨ ꯃꯨꯟ ꯈꯨꯗꯤꯡꯒꯤ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯣ ꯆꯪꯒꯗꯕ ꯄꯣꯠꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯁꯣ ꯃꯆꯥ ꯑꯃ ꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯆꯪꯒꯗꯕ ꯄꯣꯠ ꯍꯥꯟꯅ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯖꯔꯛꯀꯦꯀꯣ ꯁꯣ ꯑꯄꯤꯛꯄ ꯑꯃ ꯌꯥꯝ ꯄꯤꯛꯄ ꯑꯃ ꯂꯧꯕꯤꯌꯨꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣ ꯑꯄꯤꯛꯄ ꯑꯃ ꯂꯧꯔꯅꯤ ꯑꯗꯒꯤ ꯆꯦ ꯃꯆꯥ ꯑꯃꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯍꯅꯤ ꯈꯔ ꯆꯪꯒꯅꯤꯀꯣ ꯁꯤꯗꯤ ꯌꯥꯝ ꯆꯥꯎꯔꯦ ꯑꯩꯅ ꯁꯨꯝ ꯎꯠꯄꯒꯤ ꯑꯣꯏꯅ ꯂꯧꯔꯦꯀꯣ ꯈꯤꯇꯪ ꯍꯅꯤ ꯀꯩꯅꯣꯗꯣ ꯑꯃ ꯌꯥꯝ ꯄꯤꯛꯄ ꯑꯃ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯗꯥꯕꯔ ꯍꯅꯤꯒꯤꯗ ꯑꯃ ꯂꯤꯛꯂꯤꯒꯤꯗꯣ ꯊꯣꯛꯄꯗꯣ ꯂꯤꯛꯂꯤꯒꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨꯀꯣ ꯈꯤꯇꯪ ꯆꯥꯎꯕ ꯑꯃ ꯂꯩꯕꯗꯣ ꯂꯨꯄꯥ ꯅꯤꯐꯨꯔ ꯌꯥꯡꯈꯩꯔ ꯀꯌꯥꯅꯣꯝ ꯄꯤꯕ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯄꯤꯔꯝꯗꯧ ꯃꯥꯜꯂꯦ ꯁꯥꯃꯨꯛꯇꯪ ꯆꯥꯎꯕ ꯑꯃ ꯂꯩꯕꯗꯣ ꯑꯄꯤꯛꯄ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯩꯕꯤꯌꯨꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯈꯨꯍꯤ ꯃꯌꯥꯝ ꯂꯩꯒ ꯍꯥꯏꯔꯒꯗꯤ ꯌꯨꯝꯗꯀꯣ ꯑꯗꯨ ꯑꯆꯧꯕꯁꯦ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯤꯒꯤ ꯕꯣꯇꯜꯒꯨꯝꯕ ꯑꯃꯗ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏꯀꯣ ꯁꯤꯁꯦ ꯉꯁꯥꯏꯒꯤ ꯆꯦꯁꯤꯗ ꯍꯣꯔꯦꯟ ꯏꯔꯒ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯤꯗ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯗꯣꯏꯅꯦꯕ ꯇꯧꯔꯤꯁꯦꯀꯣ ꯀꯤꯗ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯁꯣꯔ ꯑꯃ ꯂꯩꯀꯣ ꯍꯦꯀꯥꯇꯦꯅꯁꯨ ꯍꯥꯏ ꯍꯦꯀꯦꯠ ꯍꯥꯏꯅꯁꯨ ꯍꯥꯏꯀꯣ ꯒꯣꯗꯦꯁ ꯍꯦꯀꯥꯇꯦꯟ ꯍꯥꯏꯕꯁꯤꯁꯨ ꯏꯠꯁ ꯑ ꯀꯩꯅꯣꯅꯦꯀꯣ ꯍꯥꯏꯗꯤ ꯒ꯭रीꯛꯀꯤ ꯏꯁꯣꯔ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯦꯝ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯀꯣ ꯒꯣꯗꯦꯁ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯒꯤ ꯍꯦꯀꯦꯠꯁꯦ ꯍꯥꯏꯗꯤ ꯒꯣꯗꯦꯁ ꯏꯟ ꯒ꯭रीꯛ ꯃꯥꯏꯊꯣꯂꯣꯖꯤ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯁꯤꯒꯤ ꯏꯁꯣꯔꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯃꯦꯖꯤꯛ ꯑꯦꯟ ꯋꯤꯆ ꯀ꯭ꯔꯥꯐ ꯍꯥꯏꯇꯥꯔꯦꯀꯣ ꯋꯤꯆ ꯀ꯭ꯔꯥꯐ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯏꯠ ꯃꯦꯖꯤꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯃꯥꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯍꯦꯀꯥꯇꯦꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯌꯔꯁꯤꯒꯨꯝꯕ ꯇꯧꯕꯤꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯙꯔꯃ ꯆꯦꯟꯖ ꯇꯧꯕꯒꯤ ꯀꯩꯝ ꯅꯠꯇꯦꯀꯣ ꯖꯁ ꯑꯩꯈꯣꯏꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒ ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯃꯁꯇꯃꯂꯤꯟ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯗ ꯍꯤꯟꯗꯨꯗꯒꯤ ꯀꯩꯅꯣꯗ ꯈ꯭ꯔꯤꯁꯇꯟꯗ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯒ꯭रीꯛꯇ ꯗꯥꯏꯚꯔꯠ ꯇꯧꯕꯩ ꯀꯩꯝ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯖꯁ ꯑꯩꯈꯣꯏꯅ ꯄꯥꯝꯃꯦ ꯄꯣꯠꯇꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯖꯁꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯗꯦꯠ 21ꯁꯦ ꯀꯩꯅꯣ ꯇꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤꯅꯀꯣ ꯊꯥꯁꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕꯕꯨꯗꯤ ꯌꯥꯏꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯔꯒꯗꯤꯀꯣ ꯅꯨꯡꯗꯥꯡꯗ ꯇꯧꯕꯤꯌꯣꯕ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯗ ꯍꯥꯏꯔꯒꯗꯤ ꯅꯨꯡꯗꯥꯡꯗ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯀꯅꯥꯝ ꯗꯤꯁꯇꯔꯕ ꯇꯧꯗꯦꯅ ꯍꯧꯖꯤꯛ ꯑꯩꯅ ꯁꯄꯣꯁ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯤꯁꯨ ꯅꯨꯡꯗꯥꯡꯗ ꯁꯦꯝꯕꯅꯦꯀꯣ ꯅꯨꯡꯗꯥꯡꯗ ꯁꯦꯝꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯀꯅꯥꯝꯇ ꯗꯤꯁꯇꯔꯕ ꯇꯧꯔꯛꯇꯦ ꯃꯈꯣꯟ ꯀꯔꯤ ꯀꯔꯥꯁꯨ ꯑꯇꯩ ꯀꯩꯝ ꯇꯥꯗꯦꯅꯀꯣ ꯑꯗꯨꯅ ꯄꯣꯠ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄꯨꯔꯥ ꯍꯥꯏꯗꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯒ ꯇꯧꯕ ꯉꯝꯕꯗꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯌꯥꯔꯒꯗꯤ ꯅꯨꯡꯗꯥꯡꯒꯨꯝꯕꯗ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯍꯥꯏꯗꯤ ꯁ꯭ꯋꯤꯆ ꯋꯔꯗꯇꯤ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤꯀꯣ ꯍꯥꯏꯗꯤ ꯁ꯭ꯋꯤꯆ ꯋꯔꯗ ꯃꯃꯥꯡꯗꯒ ꯑꯗꯨꯝ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤꯗꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯜꯗ ꯍꯥꯏꯗꯤ ꯃꯅꯤ ꯕ꯭ꯂꯣꯀꯦꯖꯦꯁꯀꯤꯒ ꯍꯥꯏꯗꯤ ꯁ꯭ꯋꯤꯆ ꯋꯔꯗ ꯑꯗꯒꯤ ꯑꯦꯟꯖꯦꯜ ꯅꯝꯕꯔꯁ ꯀꯔꯤꯀꯥ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯋꯔꯛ ꯇꯧꯕꯅꯤꯅ ꯁꯤꯁꯨ ꯑꯗꯨꯝ ꯇꯧꯒꯅꯦꯕ ꯑꯗꯨꯒ ꯁꯤꯁꯦ ꯌꯥꯝꯅ ꯊꯨꯅ ꯄꯥꯝꯕ ꯊꯕꯛꯀꯨꯝꯕ ꯂꯩꯔꯒꯗꯤ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯗꯦꯁꯄꯔꯦꯠ ꯑꯣꯏꯅ ꯉꯥꯏꯕ ꯑꯩꯈꯣꯏꯅ ꯋꯤꯁꯦꯁ ꯑꯃ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯝꯃꯦꯕ ꯄꯣꯠꯁꯦꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯅꯤꯡꯕ ꯄꯣꯠꯇꯨꯒꯤꯗꯃꯛꯇ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯊꯨꯅ ꯐꯪꯕ ꯄꯣꯠ ꯑꯣꯏꯒꯅꯤꯀꯣ ꯁꯤꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯃꯇꯥꯡꯒꯤꯁꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯐꯖꯅ ꯀꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯅꯥꯝꯇ ꯆꯪꯉꯛꯑꯣꯏꯗꯕ ꯀꯥ ꯑꯃꯗ ꯅꯨꯡꯗꯥꯡ ꯑꯃꯗ ꯐꯝꯕꯤꯔꯦꯅꯀꯣ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅ꯭ꯌꯨ ꯃꯨꯟꯒꯤ ꯅꯨꯃꯤꯠꯁꯦꯀꯣ ꯀꯤꯁꯦ ꯑꯩꯅ ꯍꯣꯜ ꯇꯧꯔꯅꯤꯅ ꯑꯩ ꯈꯨꯕꯥꯛꯁꯤꯗꯀꯣ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯆ ꯋꯔꯗꯁꯦ ꯀꯃꯥꯏꯅ ꯁꯣꯟꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯦꯀꯥꯇꯦ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯣꯟꯒꯗꯕ ꯀꯩꯅꯣꯁꯦ ꯋꯔꯗꯁꯦ ꯀꯔꯤꯅೋ ꯍꯥꯏ ꯃꯇꯝꯁꯤꯗ ꯗ꯭ꯔꯦꯒꯟ ꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯦꯅꯤꯃꯦꯜ ꯁ꯭ꯄꯤꯔꯤꯠꯀ khitang ꯔꯤꯂꯦꯠ ꯑꯣꯏꯌꯦꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯏꯁꯣꯔꯁꯦ ꯑꯗꯣ ꯑꯦꯅꯤꯃꯦꯜ ꯁ꯭ꯄꯤꯔꯤꯠꯀ ꯔꯤꯂꯦꯠ ꯑꯣꯏꯕꯅꯤꯅꯀꯣ ꯍꯥꯏ ꯁꯨꯃꯥꯏꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯃꯉꯥꯔꯛ ꯀꯣ ꯑꯍꯨꯝꯗꯒꯤꯗꯤ ꯇꯥꯍꯜꯂꯅꯨꯀꯣ ꯃꯉꯥꯔꯛ ꯍꯥꯏꯒꯦꯔꯥ 12ꯔꯛ ꯍꯥꯏꯒꯦꯔꯥ 12ꯔꯛ ꯍꯥꯏꯒꯦꯔꯥꯀꯣ ꯍꯥꯏꯗꯤ ꯃꯤꯅꯤꯃꯝꯗ 3 ꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯑꯍꯦꯟꯕꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯉꯥꯛꯇꯪ ꯐꯝꯃꯒ ꯁꯨꯝ ꯑꯩꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯉꯥꯛꯇꯪ ꯍꯥꯏꯕꯤꯕ ꯌꯥꯏ ꯃꯤꯅꯤꯠ 5 ꯑꯣꯏꯒꯦꯔꯥ ꯃꯤꯅꯤꯠ 10 ꯑꯣꯏꯒꯦꯔꯥꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯀꯩꯅꯣꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯁꯨꯝ ꯄꯣꯠꯇꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯅꯤನ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯃꯇꯝꯗꯨꯗ ꯍꯦꯟꯅ ꯃꯇꯝ ꯄꯤꯕꯤꯕꯗꯤ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯃꯤꯅꯤꯃꯝ 3 ꯇꯥꯏꯝꯁꯀꯨꯝꯕꯀꯣ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯥꯏꯒꯗꯕꯁꯤꯅ ꯀꯔꯤꯅꯣ ꯑꯩ ꯐꯝꯊꯔꯅꯤꯅ ꯐꯖꯅ ꯑꯩ ꯁꯤꯒꯤ ꯁꯣꯁꯦ ꯐꯖꯅ ꯑꯩꯅ ꯄꯥꯏꯔꯅꯤꯅ ꯑꯍꯥꯟꯕꯗꯀꯣ ꯑꯗꯣ ꯁꯣꯁꯦ ꯑꯄꯤꯛꯄ ꯂꯧꯕꯤꯌꯨꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯁꯣꯁꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯒꯤ ꯃꯅꯤꯡꯗ ꯍꯥꯞꯇꯣꯏꯅꯦꯕ ꯂꯥꯁꯇ ꯑꯗꯨꯗꯨꯅ ꯌꯥꯔꯤꯉꯩ ꯑꯄꯤꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕ ꯁꯣ ꯑꯣꯏꯇꯥꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ
khitang pikpa hai tare ko sisina haidi phone cover maning da changani ngai show haraga choba khoi gi godrej ki show kai ka adum badi haidi phone maning da hapa ya ren dun apik point na lobi ba hai tare ko hanagi akoina show macha macha haidi aman bagum ba leibu do ka shu kai de phazan sam thokpiyo ba sise ko aduga use tok ba yai ba ado ahamba kai khoina haidi ngasai gi switch word se kaino son doi matam son ga da ba se kaino hai patang ai ta biro ko dragon ko dragon magic begin now ko dragon magic begin now dragon magic begin now dragon magic begin now dragon magic begin now sida yan hawrane ko dragon magic begin now se haidi 5 times amade haira adu matungda amu mathangda kai haigadage hai matam sida goddess Hekate ko goddess Hekate magic begin now ko goddess Hekate magic begin now goddess Hekate magic begin now se ko 3 times se haigera no ko ai manga ra haigera drama thoira ka haigera kaishu kai deba aduda ko ai se haje kemta wish amta ni ningai leite na khala se ba sum leina ko ai thaba ki su nining de na tra ka no gi nining de sum afaba life amagi damakta hairaga di ko adu sum gratitude oina haidi ko thank you oina habi be ai se da ko aduga haidi sum haidi nga sai wakhan du da hal keno tawraga hai tar aina khanjaraga hai tar na ko sida ai haidi aina leiriba life sida gi amoy na phabo hen view kaina wakhan du nga sai khan du haidi nga sai gi koina suitor du solaga so ai gi kok tadi keno ma chatle na ko ai gi career gi matang do oiro relationship gi matang do oiro depth ne haira sine ko haidi mi gi pesa gu ma ton ba ka haira sine ko adum badu ko leina ko haidi thuna kok jarage kaina wakhan sida khallo ba aduga sidana mu kam nga sai affirmations oina idoina te basina request oina irak toina ba toise ko adu si se haidi charge tawrabani ba sigi so se koina charge tawre ko aduga kamaina tawgadage haida plain paper ko ama lobira se ko macha ama adugi matungda so sigi ko magi boundary ye oba hai pedang kolom api kuma khatang loge ko aduga natraga di kolom achogoi tari yek panu aro sigi akoi gi so sigi boundary se yek pira se ko sida so siga tum chap mana na hai tare ko aina lowdori ba so sigi magi boundary se yek pira se taraga aina share tawbudi si katang tawre ko ado atei atei akhoi check abundance check kumba kai gumba sembi basu loina yai ko new munina ko ado so se sumaina di leire aduga sigi manung de igadab se ngasa haibado ngasagi mamangi da akoina keno taw matamda manifestation tawbo khopadana adi potse phange na haibani ko sidana request taw seba problem do hai tare ko haidi aigi problem do hoje hoje aina khaliba problem se natraga aina pame poto ai do phangjarage na niyoba haidi phangjarage na hai tare ko ai sigi mi siga aiga thungnajarage ko relationship ta hairaga di ko ai naba phajarage ko aigi sigi manung si de idone ko yam pikna idone ko sigi manung sida ai naba phajarage haina adumaina idone ba aduga ngasai ai thabak phangjarage ko ai exam mai pakjarage ai natraga haidi adumaina tawraga ibi ba yai ba sida ado suppose aina angangi ichagi tawbiraga di ai gi angang se haidi mai pakpa oijarage kaina sigi manung sida iba yai ba hojik suppose aina keno makhala sine ko ai gi oina haraga di ai gi oina haraga di thabak se job kine harasine ko haidi se do maite ronda dum irase be english te idarga so sida ire ko ai job phangjarage ko wish se ama khatang ni ko idoi se sida so manung da mayam ibadu chalo adi am pikna ama khatang ko aina pame poto phangjarage haina iyo ba thabak ki matang do oiro relationship ki matang di imung nung aina panjarage hain ta ko request wani igadaba ko aduga sida khwai kaino sida ko haidi mapan sida na akoina tawriba se kana ningaga tawribano hai matam sida goddess Hekate ko GODDES ko shorgi maming na HEKATE ko si yung biro ko hepetang GODDES HEKATE ko aduga sigi potse fold tawrani na koina
ꯐꯣꯜ ꯇꯧꯔꯒ ꯉꯁꯥꯏ ꯑꯩꯅ ꯂꯩꯗꯣꯔꯤꯕ ꯍꯅꯤꯗꯨꯒꯤ ꯕꯣꯇꯜꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯣꯜꯔꯦꯗꯤ ꯍꯅꯤ ꯃꯌꯥꯝ ꯂꯩꯌꯦꯅ ꯈꯜꯂꯁꯦ ꯌꯨꯝꯗ ꯂꯩꯔꯔꯣꯏꯒꯦꯅ ꯍꯥꯏꯔꯒꯗꯤ ꯁꯤꯒꯨꯝꯕ ꯕꯣꯇꯜ ꯑꯃꯗ ꯍꯥꯞꯆꯜꯂꯒ ꯉꯁꯥꯏꯒꯤ ꯈꯣꯏꯍꯤꯗꯣ ꯁꯤꯗ ꯍꯩꯖꯜꯂꯦꯅꯀꯣ ꯐꯤꯜ ꯇꯧꯔꯒ ꯃꯅꯨꯡꯗ ꯊꯝꯕꯤꯔꯣꯀꯣ ꯑꯗ ꯁꯤꯁꯦ ꯌꯥꯎꯔꯦꯅ ꯈꯜꯂꯁꯦꯕ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯕꯣꯇꯜꯁꯦ ꯍꯥꯏꯗꯤ ꯄꯦꯄꯔꯁꯤꯗꯤ ꯃꯅꯨꯡꯗ ꯌꯥꯎꯗꯣꯏꯅꯦꯀꯣ ꯑꯩꯅ ꯁꯤ ꯁꯨꯝ ꯁꯣ ꯇꯧꯕꯒꯤ ꯑꯩꯁꯨ ꯍꯌꯦꯡ ꯇꯧꯒꯦꯅ ꯁꯦꯡꯗꯣꯛꯑ ꯊꯝꯕꯅꯦꯕ ꯁꯤꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯕꯣꯇꯜꯁꯦ ꯎꯄꯨ ꯃꯅꯨꯡꯗꯅꯤ ꯈꯪꯗꯦ ꯂꯣꯀꯔꯒꯤ ꯃꯅꯨꯡꯗ ꯏꯟꯁꯤꯜꯂ ꯊꯝꯈꯤꯕꯅꯦ ꯈꯪꯗꯦ ꯊꯝꯃꯣꯕ ꯍꯥꯏꯗꯤ ꯑꯗꯨꯒ ꯍꯦꯛ ꯐꯪꯕ ꯅꯨꯃꯤꯠꯇꯣ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯪꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯍꯦꯛ ꯐꯪꯕ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯁꯦ ꯂꯧꯊꯣꯛꯑꯅꯤꯅꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯣꯠꯇꯣ ꯑꯣꯏꯔꯀꯥꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯧꯊꯣꯛꯑꯅꯤ ꯂꯧꯊꯣꯛꯑꯒ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜꯅꯦ ꯗꯨꯛꯅꯦ ꯑꯃ ꯂꯧꯔꯁꯦꯕ ꯑꯗꯨꯒ ꯁꯤꯁꯦ ꯄ꯭ꯂꯦꯠꯇ ꯊꯝꯃꯦꯅꯀꯣ ꯄ꯭ꯂꯦꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃꯗ ꯊꯝꯕꯤꯔꯣ ꯄ꯭ꯂꯦꯠ ꯃꯆꯥꯒꯨꯝꯕ ꯑꯃꯗ ꯉꯁꯥꯏꯒꯤ ꯀꯦꯟꯗꯜ ꯗꯨꯛ ꯑꯩꯅ ꯀꯠꯄꯗꯣ ꯃꯄꯥꯟꯗ ꯑꯗꯨꯝ ꯄꯨꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯌꯨꯝꯒꯤ ꯃꯊꯛꯇꯅꯤ ꯈꯪꯗꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯅꯤꯡꯉꯤꯕ ꯏꯁꯣꯔꯁꯦꯀꯣ ꯉꯁꯥꯏꯒꯤ ꯒꯣꯗꯦꯁ ꯍꯦꯀꯥꯇꯦꯁꯤꯗ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯣꯐꯔ ꯇꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯋꯤꯁꯦꯁꯇꯣ ꯐꯪꯉꯦꯅ ꯍꯥꯏꯔꯒꯀꯣ ꯍꯥꯏꯗꯤ ꯐꯪꯉꯀꯥꯟꯗꯗꯤ ꯐꯪꯉꯦꯅ ꯍꯥꯏꯅꯀꯣ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯤ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯊꯦꯡꯛ ꯌꯨ ꯌꯨꯅꯤꯚꯔꯁ ꯍꯥꯏꯅ ꯍꯥꯏꯔꯅꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯗꯨꯛ ꯀꯦꯟꯗꯜꯗꯣ ꯑꯗꯨꯝ ꯆꯥꯒ ꯂꯩꯖꯔꯁꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯣꯏꯍꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯈꯣꯏꯍꯤꯁꯦ ꯑꯗꯨꯝ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯒꯨꯝꯕꯒꯤ ꯃꯈꯣꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯍꯩꯖꯤꯟꯕꯤꯔꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯛꯆꯦꯡꯅ ꯇꯤꯟ ꯀꯥꯡꯅ ꯀꯩꯅ ꯆꯥꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯗꯦꯠ 21ꯒꯤꯁꯤꯗ ꯍꯥꯏꯗꯤ ꯁꯨꯝ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯝ ꯄꯥꯝꯕ ꯀꯩꯅꯣꯝꯃ ꯂꯩꯔꯒꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯔꯣ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯒꯣꯗꯦꯁ ꯍꯦꯀꯥꯇꯦꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯍꯧꯗꯔꯦ ꯑꯗꯣ ꯁꯣꯗꯣ ꯉꯁꯥꯏ ꯀꯗꯥꯏꯗ ꯊꯝꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯅꯀꯣ ꯁꯣꯁꯦ ꯑꯩꯒꯤ ꯐꯣꯟꯒꯤ ꯃꯅꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯀꯣ ꯑꯁꯤꯗ ꯑꯃꯗꯤ ꯁꯨꯠ ꯇꯧꯔꯒ ꯂꯩꯔꯦ ꯑꯃꯗ ꯐꯣꯟ ꯑꯩ ꯑꯗꯨꯝ ꯁꯣ ꯇꯧꯔꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯀꯚꯔ ꯃꯅꯤꯡꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯜꯂꯣ ꯁꯣꯁꯦ ꯃꯥꯡꯍꯟꯒꯅꯨꯀꯣ ꯁꯤꯒꯤ ꯁꯣꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯁꯣꯁꯦ ꯑꯗꯨꯝ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯍꯧꯖꯤꯛ ꯂꯣꯏꯈ꯭ꯔꯦꯅꯀꯣ ꯁꯤ ꯍꯟꯗꯛ ꯑꯩꯅ ꯅꯤꯕ ꯀꯩꯅꯣꯁꯤꯗ ꯂꯣꯏꯈ꯭ꯔꯦꯅꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗ ꯅ꯭ꯌꯨ ꯃꯨꯟꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯈ꯭ꯔꯦꯅꯀꯣ ꯃꯊꯪꯒꯤ ꯅ꯭ꯌꯨ ꯃꯨꯟꯗ ꯑꯃꯨꯛ ꯑꯩꯅ ꯋꯤꯁ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯁꯣꯁꯦ ꯑꯩꯈꯣꯏꯅ ꯑꯣꯜꯔꯦꯗꯤ ꯆꯥꯔꯖ ꯇꯧꯕꯅꯤꯅꯀꯣ ꯑꯃꯨꯛꯀ ꯆꯥꯔꯖ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯃꯨꯟ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛꯀ ꯆꯥꯔꯖ ꯇꯧꯔꯒ ꯑꯇꯣꯞꯄ ꯋꯤꯁ ꯑꯃꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯌꯥꯔꯤꯉꯩ ꯍꯥꯏꯗꯤ ꯁꯣꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨꯀꯣ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯂꯩꯁꯅꯣꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯐꯣꯟꯒꯤ ꯀቨꯔꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯄꯣꯁ ꯑꯩꯁꯦ ꯆꯠꯊꯣꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯝꯗꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯗꯤ ꯌꯨꯝꯗ ꯇꯧꯕꯅꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯑꯣꯐꯤꯁꯇ ꯂꯩꯕꯅꯤ ꯈꯪꯗꯦ ꯑꯩꯅ ꯂꯝ ꯆꯠꯄꯅꯤ ꯈꯪꯗꯦ ꯑꯗꯥꯏ ꯀꯥꯟꯗ ꯑꯩꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯐꯦꯁ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯁꯤꯒꯤ ꯁꯣꯁꯦ ꯄꯨꯊꯣꯛꯑꯒ ꯑꯩꯅ ꯄ꯭ꯔꯦꯌꯔꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜꯁꯤꯗ ꯈꯜꯂꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯗ꯭ꯔꯦꯒꯟ ꯃꯦꯖꯤꯛ ꯕꯤꯒꯤꯟ ꯅꯥꯎ ꯑꯗꯒꯤ ꯒꯣꯗꯦꯁ ꯍꯦꯀꯥꯇꯦ ꯃꯦꯖꯤꯛ ꯕꯤꯒꯤꯟ ꯅꯥꯎ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗ꯭ꯔꯦꯒꯟ ꯃꯦꯖꯤꯛꯇꯣ ꯍꯥꯏꯗꯤ 5 to 10 ꯇꯥꯏꯝꯁꯀꯨꯝꯕ ꯍꯥꯏꯔꯒ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯒꯣꯗꯦꯁ ꯍꯦꯀꯥꯇꯦꯒꯤ ꯀꯩꯅꯣꯗꯨꯁꯨ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯃꯁꯨ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯣ ꯍꯥꯞꯀꯗꯕꯁꯤꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯣꯟ ꯀꯚꯔ ꯌꯥꯎꯗꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯑꯗꯨꯃꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯂꯩꯔꯒ ꯍꯥꯞꯄꯤꯌꯣ ꯌꯥꯔꯒꯗꯤꯀꯣ ꯐꯣꯟ ꯀꯣꯕꯔ ꯑꯃꯈꯛꯇꯪ ꯍꯥꯏꯗꯤ ꯐꯣꯟ ꯀꯣꯕꯔ ꯌꯥꯎꯗꯦ ꯍꯥꯏꯔꯒꯗꯤ ꯀꯗꯥꯏꯗ ꯍꯥꯞꯇꯣꯏꯅꯣ ꯉꯁꯥꯏ ꯐꯣꯟꯁꯤꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯔꯒꯗꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯏꯁꯥꯗ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯩꯗꯅ ꯑꯗꯨꯗꯨꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯦꯅꯔꯖꯤꯁꯦ ꯑꯩꯈꯣꯏꯗ ꯂꯩꯅꯕꯒꯤꯗꯃꯛꯇꯅꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯋꯥꯂꯦꯠ ꯅꯨꯡꯂꯦꯠ ꯀꯩꯀꯥꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯊꯣꯏꯅ ꯄꯥꯏꯅꯗ꯭ꯔꯦꯅ ꯍꯥꯏꯗꯤ ꯒꯨꯒꯜ ꯄꯦ ꯀꯔꯤ ꯀꯔꯥ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯐꯣꯟꯁꯤꯗ ꯂꯣꯏ ꯀꯩꯅꯣ ꯇꯧꯔ ꯂꯩꯕꯅꯤꯅ ꯐꯣꯟ ꯀꯅꯥꯝ ꯊꯥꯗꯕꯅꯤꯅ ꯍꯥꯏꯗꯤ ꯀቨꯔ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯀቨꯔ ꯃꯅꯤꯡꯗ ꯍꯥꯞꯄꯤꯔꯣꯀꯣ ꯀቨꯔ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯑꯃꯨꯛ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯑꯅꯨꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀቨꯔ ꯑꯃ ꯌꯨꯁ ꯇꯧꯔꯒ ꯇꯧꯕꯤꯔꯁꯤꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ